Sangom hairage. Humang kita hanjilan kita ma. Imana pamise. Nang shukangamani. Ada isana kari khaliba. Ima. Power paine na basin jatum jata usibo. Awon bulenga ama porpongam gadrane. Aidi thaja debo. Imana. Nangbu pisak pi ingi dagi. Sinpham amata khandagai. Afaba lengak loi ama oinanaba semakpani. Mapalamda thadana. Malengi lengak longi kanglon kaya tamhalakhibani. Maduda khwaidagi makok oiduna gold medal pau phangakhibani. Malengi itihasta lengak lon kayada power yaudana awonba porakhibadi masing kharadani. Madusu matam yam changna. Adudi imana pamiji. MLA kudingma. Leiba tabani. Moina pamisu maduni. Aduga imana pamisu isagi khuta power paibaduni. Madugi power duna ahobo oidoini awon basigi. Adubu oithokadrani ma. Mado aigi thaudangni. Nangi thaudangna. Mapuna thaga thamba huigum. Khu kunduna illiba lamdam sigi lehawga chanadraba. Mibu mikhan matamda sena laini khalliba. Lengak loi lusingba singi chanabise mase muthape pai. Ai khangi. Mase yam changba khongchat amani. Adubu tawdaba yadrabani. Matang chu charabani. Hojik leiba lengak sigi matam sahi phadrabani. Masigi khudong chabani imana lawduise. Aduga amana CEO oina handa Manipur da posting lakpa nangi tamo parlin khangidana masu imana sa thakminasi la ohai gibani yaurani technical gi oiba issue khudingdi maga tanasi aduga ne nangi mamo advocate mangando masu la ohai gibani aduna nang chathokpa yade ko Farema moi yaurdi khanarase. Indian Constitution gi mikhal karamna government pai doba loina men tarni awon besi made aisu karangamni ma ahan bada punamak pukhurumjari mayam buthagachari party gi lusing masing MLA kudingna thaja biduna aibu CM gi phampham da phaman biduna irai baksi gi thodang sinabiba ai Miyam pumbagi laman to chinjare. Aigi lengak tha taruk kakkini. Tha taruk ki matungda general election lama soidana laikani. Tha taruk si aigi di sangaba matamni. Numitugi pungdon thoadi yam gre. Matam sigi manungda miyam gi haksel thabak phangjibana ha singi mai ising lambi thong miyam gi semetlon. Punamak phagalhanaba hotnaba haibase Aigi thoni. Aigi oinadi priority haiba ma laiti. Aina panjariba loinama priority ni. Hena maru oidi lakadoriba tha taruk sigi manungda afaba luchingba khananabagi general election sini. Ai khangi. Vote kananaba ai sel leiba tai. Aigi party na majority phangnanaba aigi candidate kuding kahan muchangi Sel lairadi hojiki janabi sida ai vote kagani aigi party ge MLA kuding su kagani adubu selna kudol potna chakcha haijana bane ithilpiduna vote kana na honar ko kuding mak aigi party gi candidate orchu vote pibiganu ai maithi jesunu miyam gi khanba pukchel sengna transparency leina thodang lobu ngamba luchingba Tha taruk sigi manungda yengbiduna thagatpiu aina CM ama oina election commission longai ba kudingda mateng pangjarke aran ba tawbu kuding logi oibu charak piminasi masida miyam gi support changi Hey, ising do glass samto poro.
ꯇꯥꯔꯕꯣ? ꯍꯣ ꯇꯥꯔꯦ ꯇꯥꯔꯦ. ꯍꯟꯗꯛꯇꯤ ꯏꯂꯦꯛꯁꯟꯁꯤ ꯅꯨꯡꯉꯥꯏꯗꯧꯔꯤ. ꯁꯦꯜꯕꯨ ꯌꯥꯝ ꯌꯦꯜꯂꯤ ꯍꯥꯏꯔꯤꯅꯦ. ꯍꯟꯗꯛꯇꯤ ꯁꯦꯜ ꯂꯧꯒꯨꯝꯁꯤꯀꯣ. ꯑꯐꯕ ꯑꯃ ꯃꯨꯟꯅ ꯈꯜꯂꯒ ꯄꯤꯔꯁꯤ. ꯑꯐꯕ ꯍꯥꯏꯁꯤꯕꯨ ꯀꯔꯝꯕꯅꯣꯅꯦ? ꯐꯩꯅ ꯈꯟꯕ ꯀꯌꯥ ꯀꯥꯈ꯭ꯔꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ. ꯑꯗꯨꯅ ꯑꯩꯗꯤ ꯃꯤꯔꯦꯞ ꯈꯨꯗꯤꯡꯗꯒꯤ ꯂꯣꯏꯅꯃꯛ ꯁꯦꯜ ꯂꯧꯅꯤ. ꯍꯟꯗꯛꯇꯤ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯄꯥꯎꯒ ꯑꯝꯇ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ. ꯐꯣꯡꯉꯤꯕ ꯄꯥꯎꯆꯦꯁꯤꯁꯨ ꯄꯥꯕꯤꯗ꯭ꯔꯦ. ꯑꯗꯨꯅꯅꯤ ꯑꯐꯕ ꯈꯪꯗ꯭ꯔꯤꯗꯣ. ꯌꯦꯡꯉꯨꯅꯦ ꯍꯟꯗꯛꯀꯤ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯆꯍꯤ ꯅꯧꯔꯤꯕ ꯁꯦꯝ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯩ ꯏꯁꯤꯡ, ꯑꯅꯥ ꯂꯥꯌꯦꯡꯁꯪ, ꯃꯍꯩ ꯃꯁꯤꯡꯒꯤ, ꯂꯝꯕꯤ ꯊꯣꯡꯒꯤ, ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯁꯨ ꯍꯟꯗꯛꯇꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯅ. ꯑꯗꯨꯗ ꯅꯠꯇꯦ ꯂꯣ ꯉꯥꯛꯏꯕ ꯄꯨꯂꯤꯁꯁꯤꯡꯁꯨ ꯐꯅ ꯌꯥꯝꯕ ꯃꯥꯜꯂꯦ ꯃꯐꯝ ꯇꯠꯂꯤꯕ. ꯁꯦꯟ ꯆꯥꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯀꯦꯁꯀꯁꯨ ꯊꯨꯅ ꯊꯨꯅ ꯂꯣꯏꯔꯦ ꯍꯥꯏꯅꯦ. ꯏꯃꯥꯟꯅꯕꯤ ꯃꯦꯃꯤꯅ ꯇꯝꯃꯛꯏꯕ. ꯃꯗꯨ ꯃꯄꯥꯟ ꯊꯣꯡꯒꯤ ꯇꯥꯕ ꯅꯨꯡꯉꯥꯏꯅꯅꯕ ꯋꯥꯅꯤꯗ. ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤꯅꯦ ꯃꯍꯧꯁꯥ ꯁꯦꯜ ꯂꯧꯗꯅ ꯚꯣꯠ ꯊꯥꯗꯕ ꯍꯥꯏꯁꯤ. ꯑꯗꯨꯕꯨ ꯀꯥꯈ꯭ꯔꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯅꯦ. ꯑꯣꯐꯤꯁ ꯑꯝꯇ ꯆꯪꯉꯨꯅꯤ, ꯁꯦꯜꯅ ꯑꯗꯨꯝ ꯃꯥꯡ ꯊꯥꯅꯤ. ꯃꯗꯨ ꯊꯥꯗꯗ꯭ꯔꯕ ꯊꯕꯛ ꯑꯝꯇ ꯇꯧꯕꯤꯕꯩ ꯋꯥ ꯂꯩꯇꯦ. ꯍꯩ, ꯏꯆꯥ ꯑꯅꯤꯁꯤ ꯐꯅ ꯍꯧꯔꯛꯄꯅꯤꯗꯅ. ꯏꯟꯇꯔꯚꯤꯌꯨ ꯑꯝꯇ ꯃꯥꯏ ꯄꯥꯛꯇꯦ, ꯋꯥꯅꯣꯝ ꯁꯦꯟ ꯌꯥꯎꯗꯕꯅꯤꯅ. ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯏꯆꯥ ꯑꯅꯤꯁꯤꯗ ꯊꯝꯃꯤꯕ ꯑꯩꯈꯣꯏꯅꯤꯒꯤ ꯃꯪꯂꯥꯟꯗꯣ? ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯁꯤꯡꯁꯦ ꯃꯤꯅꯤꯁꯇꯔ ꯑꯃꯃꯝꯅ ꯂꯣꯏ ꯄꯥꯏꯔꯤꯅꯤ. ꯁꯦꯝ ꯑꯉꯥꯡꯁꯤꯅ ꯂꯣꯏꯅ ꯄꯥꯏꯕꯗꯤ ꯅꯠꯇꯦꯗꯅ. ꯃꯥꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯗꯤ. ꯌꯥꯔꯦ. ꯏꯕꯥꯅꯤꯅ ꯋꯥꯂꯤꯕ ꯆꯦꯡꯁꯤ ꯀꯦꯖꯤꯗ ꯀꯌꯥ? ꯃꯣꯏꯗꯒꯤ ꯂꯧꯔꯨꯕ ꯁꯦꯜꯗꯨꯅ ꯆꯦꯡ ꯕꯦꯛ ꯑꯝꯇꯁꯨ ꯋꯥꯅꯅꯤ, ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯝꯇꯁꯨ ꯆꯥꯅꯅꯤꯗꯅ. ꯍꯣ ꯑꯗꯨꯗꯅꯦ. ꯉꯁꯤ ꯆꯔꯥ ꯑꯃꯒꯤ ꯈꯜꯂꯤꯉꯩꯗ ꯆꯍꯤ 5ꯗꯤ ꯑꯇꯥꯡꯕ ꯆꯦꯡ, ꯑꯇꯥꯡꯕ ꯑꯂꯨ, ꯑꯃꯣꯠꯄ ꯏꯁꯤꯡ ꯅꯨꯡꯁꯤꯠ, ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯣꯏꯗꯕ ꯑꯅꯥ ꯂꯥꯌꯦꯡꯃꯟ, ꯐꯤ ꯊꯤꯕ ꯉꯝꯗꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ, ꯂꯩꯈꯣꯝ ꯊꯣꯛꯄ ꯂꯝꯕꯤ, ꯏꯊꯩ ꯂꯧꯈꯣꯡ ꯂꯩꯇꯕ ꯃꯐꯝꯗ ꯂꯧ ꯎꯕ, ꯑꯗꯨꯝ ꯎ ꯂꯩꯇꯥꯕ. ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇ꯭ꯔꯕ ꯍꯧꯔꯛꯏꯕ ꯃꯤꯔꯣꯟꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡ ꯂꯩꯇꯥꯕ. ꯄꯨꯝꯅꯃꯛꯁꯦ ꯅꯪ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯟꯗꯅ ꯂꯩꯕꯗꯒꯤꯅꯦ. ꯑꯗꯨꯗꯅꯦ ꯑꯩꯅ ꯑꯐꯕ ꯍꯥꯏꯁꯤ ꯀꯔꯝꯕꯅꯣꯅ ꯍꯥꯏꯔꯤꯁꯤ. ꯀꯅꯥ ꯈꯪꯅꯤ, ꯆꯞ ꯃꯥꯟꯅꯩ. ꯑꯩꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯑꯐꯕꯝ ꯈꯜꯂꯁꯤꯅꯦ. ꯃꯇꯣꯝꯗꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ? ꯑꯄꯨꯟꯕ ꯑꯍꯣꯡꯕ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ. ꯍꯣ ꯆꯨꯝꯃꯦ. ꯉꯁꯤꯒꯤ ꯏꯔꯝꯗꯝꯁꯤꯗ ꯑꯐꯕ ꯗꯣꯛꯇꯔ, ꯏꯟꯖꯤꯅꯤꯌꯥꯔ, ꯎꯀꯤꯜ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯌꯥꯝ ꯂꯩ. ꯑꯗꯨꯕꯨ ꯑꯐꯕ ꯃꯐꯨꯔꯨꯞꯀꯤ ꯈꯟꯕ, ꯑꯄꯨꯟꯕ ꯏꯔꯝꯗꯝꯁꯤꯒꯤ ꯈꯟꯕ, ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯈꯟꯕ, ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯗꯤ ꯑꯝꯇꯁꯨ ꯂꯩꯇ꯭ꯔꯦ. ꯑꯗꯨꯅꯤ ꯃꯃꯥ ꯃꯄꯥ ꯑꯝꯇꯅ ꯃꯆꯥꯕꯨ ꯑꯐꯕ ꯂꯩꯉꯥꯛꯂꯣꯏ ꯑꯃ ꯑꯣꯏꯍꯟꯒꯦꯗꯅ ꯄꯤꯉꯩꯗꯤ ꯁꯦꯝꯕꯤꯔꯛꯄ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ. ꯃꯇꯝ ꯂꯣꯏꯔꯕ ꯀꯨꯝ ꯄꯨꯔꯕ ꯈꯔꯅ ꯄꯋꯥꯔ ꯄꯥꯏꯔꯒ ꯂꯂꯣꯟꯅꯅꯕꯒꯤ ꯊꯣꯔꯛꯄ ꯃꯤ ꯉꯥꯛꯇ. ꯑꯗꯨꯅꯅꯦ ꯍꯟꯗꯛꯇꯤ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯃꯤꯔꯦꯞꯁꯦ ꯅꯍꯥ ꯉꯥꯛꯇ ꯊꯣꯛꯂꯛꯏꯁꯦ. ꯃꯣꯏꯗꯤ ꯑꯣꯏꯖꯕꯁꯨ ꯊꯣꯏꯅ ꯊꯤꯔꯔꯣꯏ. ꯃꯗꯨꯁꯨ ꯇꯝ ꯉꯝꯄꯣꯟꯇꯦꯗ. ꯑꯗꯨꯅ ꯅꯍꯥ ꯑꯍꯟꯒꯤ ꯋꯥ ꯅꯠꯇꯅ. ꯑꯗꯨꯅ ꯃꯤꯔꯦꯞ ꯈꯨꯗꯤꯡꯒꯤ ꯍꯧꯔꯛꯐꯝ ꯀꯔꯤ ꯇꯧꯈ꯭ꯔꯦ, ꯀꯔꯤ ꯇꯧꯔꯤ, ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯂꯩꯕꯥꯛꯀꯤ ꯈꯟꯕ꯭ꯔꯥ ꯌꯦꯡꯉꯒ ꯚꯣꯠ ꯄꯤꯕ ꯇꯥꯕꯅꯦ. ꯑꯩꯈꯣꯏꯅꯁꯨ ꯁꯦꯜ ꯂꯧꯗ꯭ꯔꯕ, ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯤꯗ꯭ꯔꯕ, ꯃꯣꯏꯁꯨ ꯁꯦꯟ ꯆꯪꯉꯔꯣꯏ. ꯁꯦꯟ ꯆꯪꯗ꯭ꯔꯗꯤ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯅꯤ. ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅꯗꯤ ꯃꯔꯨ ꯑꯣꯏ. ꯑꯗꯣ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯔꯨꯒꯦ. ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯆꯥꯁꯤꯀꯣ. ꯍꯣꯏ. ꯋꯥꯈꯟꯗꯨꯗ ꯅꯨꯡꯉꯥꯏꯕꯤꯌꯣ. ꯑꯗꯨꯝ ꯍꯥꯎꯔꯗꯧꯅꯤ. ꯇꯥꯃꯣ, ꯑꯩꯒꯤꯁꯦ ꯐꯣꯔꯃꯦꯜ ꯃꯤꯇꯤꯡ ꯅꯠꯇꯦ. ꯑꯩꯅ ꯁꯦꯝ ꯑꯃ ꯑꯣꯏꯅ ꯇꯥꯃꯣꯒꯤ ꯃꯇꯦꯡ ꯄꯥꯝꯃꯤ, ꯑꯗꯨꯒꯤ ꯀꯧꯖꯕꯅꯤ. ꯑꯩꯅ ꯂꯥꯛꯑꯗꯤ ꯃꯤꯌꯥꯝꯅ ꯎꯒꯗꯕ ꯃꯤꯠꯌꯦꯡꯗꯨꯗ ꯏꯂꯦꯛꯁꯟꯁꯤ ꯌꯥꯝ ꯅꯛꯁꯜꯂꯛꯑꯦ. ꯑꯗꯨꯅ ꯁꯦꯟ ꯌꯦꯟꯕꯒꯤ ꯊꯧꯔꯥꯡ, ꯄꯥꯔꯇꯤꯒꯤ ꯑꯆꯧꯕ ꯁꯦꯟꯐꯝ, ꯑꯩ ꯃꯄꯥꯟ ꯊꯣꯡꯗ ꯑꯩꯒꯤ ꯀꯣꯂꯤꯛꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯕꯅꯤ. ꯁꯦꯜ ꯌꯦꯟꯕꯗꯤ ꯑꯃꯠꯇ ꯌꯦꯜꯍꯜꯂꯣꯏꯗꯕꯅꯤ. ꯑꯗꯨꯒꯤ ꯄꯥꯎ ꯑꯩꯒꯤ ꯇꯤꯝꯅ
ꯇꯥꯃꯣꯗ ꯄꯤꯔꯛꯀꯅꯤ ꯄꯥꯏꯈꯣꯝꯕ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯃꯔꯥ ꯇꯥꯈ꯭ꯔꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤꯅꯦ ꯍꯥꯏꯗꯤ ꯇꯥꯃꯣ ꯏꯂꯦꯛꯁꯟꯗ ꯁꯦꯟ ꯌꯦꯜꯂꯤꯁꯦ ꯀꯦꯟꯗꯤꯗꯦꯠ ꯃꯁꯥꯅ ꯅꯠꯇꯦ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯒꯤ ꯂꯝꯗꯨꯒꯤ ꯂꯨꯆꯤꯡꯕ ꯁꯥꯕ ꯂꯩꯉꯥꯛꯀꯤ ꯈꯟꯕ ꯃꯥꯟꯕ ꯃꯥꯒꯤ ꯑꯦꯛꯇꯤቭ ꯋꯥꯀꯔ ꯈꯔ ꯂꯩꯅꯤ ꯋꯥꯐꯝ ꯑꯃꯅ ꯏꯟꯗꯤꯌꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯁꯛ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯍꯥꯟꯕꯗ ꯈꯨꯡꯒꯪꯗ ꯑꯣꯏꯔꯒꯅ ꯃꯦꯝꯕꯔ ꯄ꯭ꯔꯙꯥꯟ ꯖꯤꯂꯥ ꯄꯔꯤꯁꯠ ꯅꯝꯗꯅ ꯃꯣꯏꯒꯤ ꯃꯤ ꯑꯣꯏꯍꯟꯒꯅꯤ ꯅꯪ ꯈꯪꯉꯤꯗꯨꯅꯤ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯤꯝ ꯄꯨꯝꯅꯃꯛ MLAꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯏ ꯂꯣꯀꯦꯜ ꯕꯣꯗꯤ ꯈꯨꯗꯤꯡꯃꯛ ꯃꯣꯏꯅ ꯂꯣꯏ ꯐꯥꯖꯤꯜꯂꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯩ ꯃꯤꯡꯗ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯅꯥꯎꯅ ꯍꯟꯗꯛꯀꯤ ꯊꯥ 6ꯁꯤꯗꯗꯤ ꯐꯅ ꯌꯥꯝ ꯆꯨꯝꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯦꯜ ꯌꯦꯟꯕ ꯑꯆꯥꯊꯛ ꯌꯦꯟꯕ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯀꯥꯡꯕꯨꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄꯥꯋꯔ ꯋꯥꯠꯂꯤ ꯇꯥꯃꯣ ꯃꯗꯨꯒꯤ ꯃꯦꯟ ꯄꯥꯋꯔ ꯑꯩꯒꯤ ꯇꯤꯝꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯃꯗꯨ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯌꯥꯏ ꯌꯦꯡꯁꯤꯟꯕꯤꯅꯕ ꯌꯥꯝꯃꯤ ꯇꯥꯃꯣꯅ ꯂꯤꯒꯦꯜ ꯑꯣꯟꯊꯣꯛꯄꯗꯤ ꯌꯥꯏꯅ ꯑꯑꯣꯟꯕ ꯑꯃꯗꯤ ꯄꯨꯔꯛꯁꯤ ꯇꯥꯃꯣ ꯄꯥꯏꯈꯣꯝꯕ ꯃꯗꯨꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯩꯅ CEO ꯑꯣꯏꯔꯤꯁꯦ ꯇꯥꯃꯣ ꯑꯩꯒꯤ ꯁꯛꯂꯣꯟꯁꯦ ꯇꯥꯃꯣ ꯃꯥꯝꯃ ꯑꯦꯗꯚꯣꯀꯦꯠ ꯏꯌꯥꯝꯕ SP ꯅꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤꯀꯣ ꯈꯪꯉꯤꯁꯦ ꯑꯩ ꯈꯪꯉꯤꯅꯦ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯁꯤ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯒꯥꯔꯗꯁꯤꯡ ꯃꯤꯠ ꯅꯥ ꯁꯤꯡꯍꯜꯂꯨ ꯊꯧꯔꯥꯡ ꯄꯨꯝꯕ ꯄꯟꯊꯨꯡ ꯌꯧꯕ ꯍꯥꯏꯕꯁꯦ ꯏꯕꯥꯅꯤꯒꯤ ꯍꯩꯁꯤꯡꯕꯅ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯐꯅꯤ ꯇꯥꯃꯣ INC candidate Okram Ibobi is getting 12,368. Let me repeat the number again. Okram Ibobi is getting 12,368 number, and his Khomba. close rival El Changu. Pasanta from BJP is getting 10,273. Kay Paul Loge haino. The differences is 2,000. ꯐꯝꯃꯣ ꯎꯗ ꯀꯨꯏꯔꯦ ꯅꯅꯥꯛꯇ ꯐꯝꯃꯒ ꯄꯦꯟꯅ ꯌꯦꯡꯉꯒꯦꯅ ꯂꯥꯛꯏꯅꯦ ꯑꯁ ꯃꯦꯃꯣ ꯑꯩꯅ ꯂꯥꯡꯇꯛꯅꯩꯁꯤꯒ ꯉꯁꯤꯁꯦ ꯏꯂꯦꯛꯁꯟꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯅꯪ ꯀꯥꯎꯔꯕꯣ ꯀꯥꯎꯗꯦ ꯑꯗꯨꯅꯕꯨ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯗꯤ ꯄꯥꯎ ꯂꯧꯒꯗꯕ ꯀꯥꯎꯟꯇꯤꯡ ꯍꯣꯜꯐꯧ ꯆꯠꯇꯅ ꯅꯪ ꯌꯥꯝ ꯋꯥꯕꯤꯔꯦ ꯅꯪꯒꯤ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡꯗꯨꯅ ꯃꯤꯌꯥꯝꯁꯦ ꯐꯅ ꯌꯥꯝꯅꯗꯤ ꯃꯥꯏ ꯃꯤꯠ ꯄꯥꯡꯍꯜꯂꯦ ꯍꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯧꯅꯦ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯗꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯦ ꯌꯦꯡꯉꯨꯁꯦ ꯍꯧꯖꯤꯛꯐꯥꯎꯇꯤꯅꯦ ꯀꯦꯟꯗ꯭ꯔ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯃꯥꯡꯖꯤꯟ ꯊꯥꯏꯅꯦ ꯄꯥꯔꯇꯤꯒꯤ ꯑꯍꯟ ꯈꯔꯁꯨ ꯂꯥꯛꯄ ꯌꯥꯏ ꯀꯥꯖꯅꯨ ꯅꯪꯒꯤꯗꯤ ꯅꯪꯒꯤ ꯅꯍꯥꯁꯤꯡꯗꯨꯗ ꯃꯁꯤꯡ ꯁꯨꯔ ꯂꯣꯏꯔꯦ ꯑꯁ ꯃꯤ ꯇꯥꯅꯤꯅꯦ ꯑꯗꯨꯕꯨ ꯃꯦꯃꯣ ꯈꯨꯗꯛꯀꯤ ꯑꯍꯣꯡꯕꯁꯦ ꯑꯆꯧꯕ ꯁꯥꯐꯨ ꯆꯪꯉꯤ ꯃꯁꯤꯒꯤ ꯔꯤꯑꯦꯛꯁꯟꯁꯨ ꯌꯥꯝ ꯈꯨꯗꯣꯛ ꯊꯤꯔꯛꯄ ꯌꯥꯏ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯩ ꯄꯔꯦꯡꯗꯣ ꯀꯨꯟꯗꯣ ꯑꯣꯏꯅ ꯂꯦꯡꯉꯨꯔꯅꯤ ꯑꯁꯦꯡꯕꯒꯤ